ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤ ꯑꯩꯅ ꯊꯣꯡꯗꯣꯏ ꯊꯩꯕꯣꯡꯁꯦ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕꯅꯤꯀꯣ ꯑꯩꯅ ꯊꯣꯡꯗꯣꯏ ꯊꯩꯕꯣꯡꯁꯦ ꯑꯗꯣ ꯅꯍꯥꯟꯋꯥꯏꯗꯤ ꯑꯩ ꯊꯩꯕꯣꯡ ꯀꯥꯡꯍꯧ ꯆꯥꯔꯛꯑꯦ ꯊꯣꯡꯕꯗꯤ ꯀꯥꯡꯍꯧ ꯆꯥꯔꯛꯑꯦ ꯊꯩꯕꯣꯡꯀꯣ ꯌꯥꯝ ꯆꯥꯔꯛꯑꯦ ꯑꯗꯣ ꯀꯨꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯊꯣꯡꯉꯀꯥꯟꯗ ꯑꯩ ꯆꯥꯔꯛꯀꯦ ꯑꯩꯅ ꯊꯣꯡꯉꯒ ꯆꯥꯕ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤꯀꯣ ꯇꯤꯜꯍꯧ ꯆꯅꯝꯁꯨ ꯁꯤꯗ ꯂꯩꯔꯦ ꯇꯤꯜꯍꯧ ꯆꯅꯝꯁꯦ ꯉꯁꯥꯏ ꯑꯩꯅ ꯂꯣꯏꯅ ꯁꯦꯝꯗꯣꯛꯑꯒ ꯊꯝꯃꯕꯅꯦ ꯁꯤꯗ ꯂꯣꯏꯅ ꯁꯦꯝꯗꯣꯛꯑꯒ ꯑꯩꯅ ꯊꯝꯈ꯭ꯔꯕꯅꯤ ꯗꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯉꯁꯤꯀꯣ ꯊꯥꯎ ꯍꯥꯞꯄꯩꯗꯣ ꯍꯥꯞꯍꯧꯗ꯭ꯔꯦ ꯀꯥꯎꯗꯅ ꯊꯥꯎ ꯍꯥꯞꯍꯧꯗ꯭ꯔꯦ ꯀꯩꯅꯣ ꯇꯧꯍꯧꯗ꯭ꯔꯦꯕ ꯊꯥꯎ ꯍꯥꯞꯄꯩ ꯃꯇꯥꯡꯗ ꯅꯝꯍꯧꯗ꯭ꯔꯦ ꯀꯥꯎꯗꯅ ꯃꯌꯥꯝꯁꯨ ꯃꯦꯟꯕꯤꯌꯨꯀꯣ ꯉꯥꯏꯍꯥꯛꯇꯪ ꯀꯨꯞꯁꯟꯕꯤꯔꯅꯤ ꯀꯨꯏꯗꯕꯤ ꯊꯨꯝ ꯈꯔ ꯍꯥꯞꯄꯦ ꯂꯣꯏꯔꯦꯀꯣ ꯂꯣꯏꯔꯦ ꯊꯩꯕꯣꯡ ꯍꯥꯞꯆꯤꯜꯂꯁꯦ ꯑꯂꯨ ꯈꯔꯁꯨ ꯍꯥꯞꯄꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯣꯠꯂꯦꯀꯣ ꯑꯣꯠꯂꯦ ꯑꯗꯨ ꯁꯤꯁꯦ ꯃꯈꯨꯝ ꯀꯨꯞꯁꯟꯈ꯭ꯔꯅꯤ ꯑꯗꯨ ꯃꯌꯥꯝ ꯕꯦꯝꯃꯒꯤ ꯄꯄꯥꯅ ꯕꯣꯔꯥ ꯆꯥꯅꯤꯡꯉꯦꯌꯦ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯕꯣꯔꯥ ꯈꯔ ꯍꯧꯕꯤꯔꯒꯦ ꯑꯗꯣ ꯕꯣꯔꯥꯒꯤ ꯇꯤꯜꯍꯧ ꯆꯅꯝ ꯀꯔꯤ ꯀꯔꯥ ꯁꯤꯗ ꯂꯣꯏ ꯂꯩꯔꯦ ꯑꯂꯨ ꯕꯣꯔꯥꯅꯤ ꯑꯗꯣ ꯑꯩ ꯃꯥꯒꯤ ꯕꯣꯔꯥ ꯈꯤꯇꯪ ꯍꯧꯕꯤꯔꯒꯦ ꯃꯌꯥꯝ ꯉꯧꯕꯗꯣ ꯂꯣꯏꯔꯦ ꯁꯤꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦꯀꯣ ꯃꯣꯔꯣꯛꯁꯦ ꯑꯃꯨꯛ ꯉꯥꯟꯅ ꯍꯥꯞꯆꯤꯟꯖꯔꯒꯦ ꯌꯥꯔꯅꯤ ꯁꯤ ꯃꯍꯤ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯔꯒꯦꯀꯣ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯑꯣꯠꯈꯥꯏꯕꯤꯔꯀꯥꯟꯗ ꯃꯍꯤꯁꯦ ꯀꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯨꯛ ꯉꯧꯗꯣꯏꯅꯤ ꯉꯁꯥꯏ ꯊꯣꯡꯕꯗꯣ ꯂꯣꯏꯔꯦ ꯊꯩꯕꯣꯡ ꯊꯣꯡꯕ ꯍꯥꯎꯔꯅꯤ ꯇꯨ ꯆꯥꯛ ꯄꯛꯑꯦ ꯃꯅꯤꯡꯗ ꯈꯔ ꯑꯗꯒꯤ ꯁꯤꯅ ꯕꯣꯔꯥ ꯃꯔꯣꯏꯒ ꯀꯩꯅꯣꯒ ꯍꯩꯅ ꯃꯣꯔꯣꯛ ꯃꯄꯥꯟ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯔꯒꯦꯀꯣ ꯑꯩ ꯈꯨꯠ ꯍꯥꯝꯃꯦ
Yam hawe. Singbisu hawe thaibuông boraje. Yam fajana hawe. thaibuông thongba. Hawe. 이차누피 야우드래 아시디 탄도에 하려라 시나보라 하웨 보라서 bể mà yao thì lang lang ra mình này à bạn mà yao được ha vì ở đâm lấy về thấy buông chưa làm hỏi anh sao mày nó thấy buông việc phẳng như hai bị tha ra việc quá anh này đây mà phâm giả ở đây làm tha ra thì nó thấy buông việc phẳng nghe ở đồ cản đây nó sắp bật thấy buông việc cái mà phẳng ta rồi anh để đâm lấy ra anh này làm hỏi
Nhằm hỏi chế bông trong bắc bò rà du hawi một miệt bò du hawi Chào và sống lời trở lại không mình giờ này sẽ đi mẹ ta thôi ăn được cao vậy học rồi. nhằm hao cái đấy the video gì mẹ sai mà tăng sẽ lên chơi rồi sang số mẹ sai rồi thấy bông thùng bột cua hao mà cha đã mẹ gì mẹ test video tăng thùng rồi giá video gì mẹ sai lên chơi rồi cô